Image paodam miyeng tabiribasingbu khurumjari ngasigi maroiba pau pijari Barak Festival lusanbagi thorongga mari lainana Justice is Truth haiba rally chatkhre Rural Voluntary Services ki Silver Jubilee thorom pangthokre Loinana anirak suba Thangkhulun Memorial Football Tournament 2018 gi winner oikhre Paumucha khaina pijari State asegi mamal yamlaba na chatnabi amadi culture miyamda sin thungna khanganbada ngaifade haina Art and Culture Minister L. Jayanta Kumar na phongdokre wafam asi ngasi Senapati Town da pangthokpa Barak Festival loisinbagi thoramda athoiba mithungi warol piraduna minister na phongdokibani Manipur asi lam kayada wata padaba amani hairaduna minister na hai aikhoigi leijariba pukai asi hena masak thoknaba aikhoi khudimmakna hotnafam thoi Senapati da Cultural Complex ama saning bagi apambasu Minister na phongdokhi Thauramappugi warol piraduna Education, Labor and Employment Minister T.S. Radhesyam na haiki Samas ama chaukhatpada aikhoi masel amaga mateng pangnaba changi miyoibagi punsi asi awaba amadi nungaibana pikthali Barak Turel gi fajaba amadi maruoiba saktam ngaktuna thamnaba wakhalonda pangthokliba Barak Festival asi hena artha thoraknaba Turel asi ngak senba changi haiki Tungda Minister na District Hospital Senapati da changduna hospital asigi award apasing yengsinki ngasigi Barak Festival loisinbagi thorom aduda Chingai AC gi MLA Khasim Basumna akhanaba mitung oiki Thauramgi saru ama oina numidangda Miss Barak khanbagi thauramsu pangthoki Nakalamaromda Barak Festival loisinbagi thauramga mari lainana Manipur State Legal Service Authority gi sponsorship makhada District Legal Service Authority Senapati na Justice is Truth haiba banner makhada rally ama sinkre rally adu Senapati gi Session Judge ki office mamangdagi hauraga Senapati mini stadium da loisinki Hairiba rally asida civil society organization sing advocates sing amadi mahiroi kayasu saruk yaki thoramduda wa ngangladuna Manipur State Legal Service Authority gi chairman A Nautuneswari na wafam kaya phongdoki Issues and challenges are local self-government of Manipur haibathinda numit ini gi oiba national seminar amangasi Manipur University gi Court Holda Hogdokpagi Thorum Aduda School of Social Science MU gi Dean Professor and Lokendra Center for Manipur Studies ki Professor S. Mangina Chingba Miyosingna Saruk Yaki Tongan ba local self body gi elected members singna wangang ki seminar asi karigidamak silibano haibagi matangda Associate Professor Dr. Vijaya Lakshmi na haiki Manipur University da ngasi hogdokliba seminar asi India da ahanba seminar ni mamangda pangthokiba seminar singda intellectual singna khanaraga warep laukiba ngaktani ngasi pangthokliba sidi academician singna kari khali aduga kari tawraga fagani haibadu elected members singda khangangani elected members singi awaba khudong chadaba sing adu academician singda khanganbaga loinana karamba forum pomit puthoklaga lengak ase nungaigani haibadu puthoknaba pandamda pangthokpa seminar ni Thoromduda saruk yakhiba retired commissioner R.K. Nimain haiki Manipurda local self government na thengnariba khudong chadaba sing phongdokladuna sel yaudana karigumba thabak amata paikhat pangamloi Mathangi Finance Commission da ningthina sel habhalaga mapangal kanba local self government oinaba hotnaba mathau tai haiki Rural Voluntary Services RVS Thobal Wangwal Linkhatkiba Chahi Kunmanga Mapung Pharakpaga Loinana Organization Asigi Silver Jubilee Thorom Asi Wangwal Mayai Lekai Laiba RVS ki Office Complex the Pangthokre Thorom Aduda Hanagi Chief Minister Su Oiramba Opposition Leader Okram Ibobi Khangabo Kendragi MLA O Surja Kumar MPSC gi Hanagi Member L Manau Social Scientist Dr. Dhanabir Laisram RVS ki Secretary Babita Sapam Amadi Retired Teacher K.H. Biramani na athun mitung sing oina saruk yaki
ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ RBSꯅ ꯆꯂꯥꯏꯖꯕ ꯏꯔꯝꯗꯝ ꯅꯤꯡꯉꯣꯜ ꯁꯪꯂꯦꯟ ꯑꯦꯟ ꯑꯣꯄꯟ ꯁꯦꯜꯇꯔ ꯍꯣꯝ ꯐꯣꯔ ꯒꯔꯜꯁꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯁꯣ ꯀꯌꯥ ꯎꯠꯈꯤ ꯑꯃꯗꯤ RBSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡꯅ RBSꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝꯁꯤꯡ ꯎꯠꯄ ꯁ꯭ꯇꯣꯜ ꯑꯃꯁꯨ ꯌꯦꯡꯁꯤꯟꯈꯤ꯫ RBSꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯕꯤꯇꯥ ꯁꯥꯄꯝꯅ ꯊꯧꯔꯝꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ RBSꯅ ꯍꯧꯈꯤꯕ ꯆꯍꯤ 1939ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯙꯔꯃ ꯖꯥꯠ ꯀꯨꯆꯨ ꯍꯥꯏꯕ ꯊꯤꯗꯅ ꯁꯣꯠꯊꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯇꯝꯊꯤꯔꯕ HIV/AIDS-ꯅꯆꯤꯡꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯁꯣꯠꯊꯔꯕꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯈꯤꯒꯅꯤ ꯍꯥꯏꯔꯗꯨꯅ RBS ꯂꯧꯔꯛꯈꯤꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄꯗ ꯁꯨꯞꯅꯒꯤ ꯂꯩꯉꯥꯛ ꯈꯛꯇꯅ ꯄꯥꯏꯈꯠꯄꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯟ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ तोान तोानबा पृथ्वी ऑर्गेनाइजेशन कयादगी नाकोदगी अतई तोानबा मणिपुर इंडिया की हेल्थ एंड फैमिली वेलफेयर मिनिस्ट्री तोानबा फंडिंग पेरा मणिपुर सरकार चलाइबसी फाउबा यामना लाइन लौद्रिनेबा सिगुंबा नन गवर्नमेंट ऑर्गेनाइजेशन अवा अना थीदगई मयाम पुनमंगना होनरिबनी। उमंग लाई कनबा अपुनबा लोब उकलना सिंधुना खुनाई सिदा अमाइबा अमसों माइबसिंगी चटना कांगलोनगी मतंगदा पैलेस कंपाउंड लैबा उट्रा संगलेन सना कोनोंगदा नुमित हुमनि चुमना चथगदबा वर्कशॉप अमा हौदोखरे। थौरम अदुदा उकलगी कन्वेनर एन मनीतोन हाइकी अखोगी खुनाई लोन अमदी पुंसिलोन गा थादोकनबा याद्रबा माइबा हाइबसे खुनाई सिदा लैरिबा खुनाई चा अयामबना अवांग थाकता पुखतनबा होतनबगी ममी तादबदा नतना चुमना लौबा ngamdri हाइबा याय। अखोई अयामना मवोंग कया नत्रगा अमदा माइबा हाइबसे करिनो मखोगी मरु ओइबा अमदी मखोगी याइफा थौरांगना चिंगबददी थोइना खनदबगुम तौरी। लैपाकी फनबा तौदुना तलाकलबा माइबा फावबा लैपाक ngakpasiंगना थौसा वासादबगी मवोंग अमदी अदुमक लैरी। तौबदबु लैपाकी खुनाइगी इसा इसागी अवाना तारकपा मतमदा मदुबु फनबा कोकनबा माइबसिंगना हनबा लैतना अचौबा थौदांग लौरी हाइबसिमदी अखोई पुनमकना उनरबा तानरबा खंगनरबा थौंग अमनी। महाकना मखा ताना हाई अखोगी लमदम असेगी तोंगान तोंगानबा नाट चटनबी मरांग कायना लैबदा नतना अरिबा नाट चटनबी कया हिंदुना लैबा लमदम अमसुनी। लैजरिबा नाट चटनबीसिंग असेगी मनुंगदा माइबा अमसुंग माइबगी चटनबी असी निंगसिंगबा थोक्ट्रबा मतमदगी हौजिक फावबा थादोकनबा याद्रबा चटनबी अमा ओइना लेंदना लैरिबा अमनी। चटनबी असी ngasiदी थौसा वासादबा अमदी चुमना येंगबा ngamdaba कयाना योमलबा नाटकी चटनबी अमगुम तौरी। अखोगी अरिबा लैसेमलोंदगी हौरगा मीगा लाइगा समनरकपा अमदी मियोइबा ngakतगी खुनाई लिंगलकपा तोंगान तोंगानबा तांककसिंग असिदा माइबगी चटनबी असी कायदना चथदुना लाकली। निंगथौरोल कयागी हाक्तकतसु लैपाकी अरुबा थौगाई कया माइबना पांगदुना लाकली। मोइरांग लांगोनगी वारीदसु सामु खोंगेतपदा खंबगी थवाइबु कबुई सनांग माइबना कौदुना हिंगनबगी वारीना चिंबा माइबगी वारी मरांग कायना लैरी हाइकी। नॉर्थ ईस्ट रीजन दा लैबा ट्रेड यूनियन एक्टिविस्टसिंगी रोल ऑन ट्रेड यूनियन इन सोशियो इकोनॉमिक डेवलपमेंट की मतंगदा नुमित हुमनी चुमना चथरकपा स्टेट लेवल ट्रेनिंग प्रोग्राम अमा ngasi लोइसनख्रे। हाइबा ट्रेनिंग प्रोग्राम असी डेटोपेन थेंगादी नेशनल बोर्ड फॉर वर्कर्स एजुकेशन एंड डेवलपमेंट मिनिस्ट्री ऑफ लेबर यूनियन GOI ना सिंधुना मोरे ट्रेड सेंटर गवर्नमेंट ऑफ इंडिया की कन्वेंशन हॉल दा पांगथोखिबनी। थौरम अदुदा डेटोपेन थेंगादी नेशनल बोर्ड फॉर वर्कर्स एजुकेशन एंड डेवलपमेंट की चेयरमैन हिरानमे जे पांड्या, रीजनल एडवाइजरी कमिटी डेटोपेन थेंगादे नेशनल बोर्ड फॉर वर्कर्स एजुकेशन एंड डेवलपमेंट की चेयरमैन एन तोम्बा सिंह, भारतीय मजदूर संघ की संगठन मंत्री सुनील किरवाई, डेटोपेन थेंगादी नेशनल बोर्ड फॉर वर्कर्स एजुकेशन एंड डेवलपमेंट की NE की रीजनल डायरेक्टर MN सलाम अमदी जगदीश जोशी बोर्ड मेंबर DTNBWED ना मयाई तंगबा लौदुना पांगथोखिबनी। थौरम अदुदा मणिपुर की तोंगान तोंगानबा मफमसिंगदगी लाकपा अंगनवाड़ी वर्कर्स अमदी अतोपा नुपी लेबर्स कयाना सरुक याखी। थौरमगी मरु ओइबा मिथुंगलेन ओइखिबा हिरानमे जे पांड्याना
ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯇꯣꯄꯦꯟ ꯊꯦꯡꯒꯥꯗꯤ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯐꯣꯔ ꯋꯥꯔꯀꯔꯁ ꯏꯖꯨꯀꯦꯁꯟ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯔꯤꯕ ꯕꯣꯔꯗ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯐꯝ 50ꯗ ꯂꯩꯔꯤꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯍꯤ 60 ꯁꯨꯖꯜꯂꯛꯄ ꯁꯪꯁꯊꯥꯟ ꯑꯃꯅꯤ ꯃꯁꯤꯒꯤ ꯕꯣꯔꯗ ꯑꯁꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯂꯦꯕꯔꯁ ꯑꯃꯗꯤ ꯋꯥꯔꯀꯔꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡꯕꯨ ꯕꯨꯁ ꯑꯞ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯅꯣꯔꯊ ꯏꯁꯇ ꯂꯩꯕ ꯋꯥꯔꯀꯔꯁ ꯑꯃꯗꯤ ꯂꯦꯕꯔꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯕꯨ ꯄ꯭ꯔꯣꯃꯣꯠ ꯑꯃꯗꯤ ꯕꯨꯁ ꯑꯞ ꯇꯧꯅꯅꯕ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯀꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯔꯤ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ JNNꯒꯤ ꯑꯣꯐꯤꯁ ꯑꯃ ꯖꯤꯔꯤꯕꯥꯝ ꯕꯥꯕꯨꯄꯔꯥꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ MD ꯑꯁꯥꯕꯨꯗꯤꯟ ꯑꯣꯅꯔꯦꯕꯜ MLA ꯖꯤꯔꯤꯕꯥꯝ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝ President Editors Guild Manipur EGM Superintendent of Police Jiribam District Police Manipur State AMUB Advisor EGM Laisambam Birjit Singh Advisor JNN Jiribam NG Bishwajit President All Jiribam Working Journalists Union Azuzu Jiribam TH Sarat Kumar Founder President JNN Jiribam M. Paksana Mangang President Azuka Jiribam L. Roman Advocate President JDO Jiribamna Athoiba Mithung Thoromapu Thoidokpa Mithung Amadi Akanaba Mithungsing Oina Saruk Yaki JNN Office Hangdokpagi Thorom Aduda ND Asabuddin MLA Jiribam Amadi Kogendra Khomdram President Editors Guild Manipur EGM na Ribbon Kaktuna JNN Office Hangdoki MD Asabuddin MLA Jiribamna Haikibada Jiribamda Pressinggi Oiba Office Laitabana Praja Miyamna Pau Phongjagi Haibada Press Office Laitabana Awaba Kaya Mayoknai Adubu Ngasidagi JNN Office Hangba Asina Praja Singna Awaba Mayoknaba adu Koklagani Haiki India Government ki Swat Survection ki manung channa ngasi Kakching Municipal Council na sinduna lamtu sengbagi thorom amang ngasi council asigi staff sing Ward Development Committee ki staff sing amadi sweeper sing na saruk yaduna pangthokre ngasi seat sing ki mafam sing di Kakching Khongnang Mari Fangbudagi Kha Manipur College Road Fawba amadi Kakching Model High School ground ni ngasi lamtu sengbagi thoronga mari lainana Kakching Municipal Council ki Executive Engineer Naurem Ramchandrana miyangmi mateng yaudravadi Kakching Municipal Council na kaya hotnaduna su thabak tawba ngamloi haiki Pikliba angangsing dagi hauraga school college da tamliba satra satri sing punamak puchu akoigi ojasingna yamna phajaba akoigi pautak sing pibiraganda waste production ase mafam chana thambiraga Kakching Municipal Council ki akoi rotation oina chachariba gari sing asida hapiraga akoigi municipality ki akoi pibam thokpa fi adu pibiraga akoi Kakching asibu lu nanba lamdam mama oibada praja singi chauba sojok adu nijari Council asigi Sanitary Inspector M. Govardona Council gi leijariba sweeper khara asina Kakching apumba luhanba ngamloi maram aduna Kakching da leiriba mipum khudingmakna lamdam asibu lu dan hanbada tingbang biu haiki Kakching bu lu banana hamna wa hona bagi pandamda kon phamda mungkin khudingi ayuk amadi dumdangda mass social service loinana koi super singwa municipal council gi super singwa lu banana di pandamda singi ko thawsi ni sathari yam parja sina janta biduna lu no nana hamna ba khona badam so gote pangyu municipal council gi super sina sanitary worker sina mungkin khudingi sathari ba lu banana amon kai sino ko thormasida su jamiya ma sajoki yu Autonomous District Council ADC Chandel na senduna Advent Christmas ki thorom amangasi Chandel District ki Monsang Pantha da laiba District Council ki campus ta pangtokre Born on this Savior Peace on Earth haiba theme da pangtokiba thorom aduda ADC Chandel ki executive member sing ADC ki member sing hana ADC Chandel ki executive member oiramba amadi member oiramba sing Chandel amadi Tengnopal District ki tongan ba khul singi chief sing tongan ba Kangluk ki civil society organization singi luchingbi sing Chandel amadi Tengnopal gi block level officer amadi saknai raba miyoi kayasu saruk yaki ADC Chandel na lairakpadagi ahanba oina pangthokliba Advent Christmas ki thorom adugi message piraduna Reverend Dijoni Lamkang na hai
Taibangbu sembiba mapu Jesus na malem asida ingtha tapthaba nungai yaifaba awa ana laitaba malem ama puraknaba malemda khongdarakibani ngasi pangthokliba Advent Christmas asida aikhoi khudingmak amaga nungsinaba amasung ingtha tapthaba malem ama purakpa oirasanu haina phongdoki ngasigi tharom adugi saru ama oina saknairaba saisakpi kayana gospel isai sing sakpa amasung apunbagi chaklen chaminabana mapung oiba thauromsing oiki All Community Development Organization More Ekodom na senduna numit ni famangani gi oiba lisingani tarama panda pangthokadaba metric exam thagadaba more gi satra satri singi free coaching camp amangasi more wa number 7 ta laiba loop asigi office ta howdopagi tharom ama pangthokre Thauram aduda Moregi DSP CDO Thomas Toktom Ekodongi Vice President TS Buda Maitai amadi coaching camp aduda takpi tambigadawriba ozasingna mayai tangba lawduna pangthoki Thauram aduda DSP Thomas Toktomna phongdokibada Ekodomna asigumlaba satra satri singi oiba free coaching camp ama pangthokpa ase yamna thagatningai ama oi masida saruk yariba satra satri singna ozasingdagi knowledge kaya ama lawduna metric exam da mai pakpa amamam oinanaba hotnasi haiba wafam singthamki TH Buda Maitaina phongdokpada tungi yumbi oirakadawriba satra satri singbu hauzik competitive matam aseda lairik ninthina haitaba yade haiba pandam amagi makhada Ekodomna pangthokpa maruiba thabak thauramsingi manungda free coaching camp asisu amani coaching camp asida yauriba mahairosingna exam da mark wangna phanglakpasingdagi ahanba anisuba ahumsuba khaidoktuna satra sati singdasu Ekodomgi maikaidagi khudol amamamsu pigani hairi free coaching camp asida satra humputara mukna saruk yari ngasi IGAR South ki mijeng makhada Manipur Police amadi 9 sector AR gi apunba teamna Tera Bazar da operation chathabada ZUF ki nupi sympathizer ga loinana yamlaba kuchu khulai sing phagatkhre AR Kaithelmanbi battalion Thawal battalion amadi Imphal West commando gi kangbuna operation chathabada faraba khulai sing adudi 7.62 mm AK-47 gi nongmai maru lisingamo chamaga kun detonator yawba Chinese hand grenade kunni phagalaba nupi adu ZUF ki Sebstal Joint Secretary Publication and Information Azona Kamaigi mache aduga Sebstal Army Chief Darai Chirugina mataimani asigumba recovery asi AR amadi Manipur Police ki achoba mai pakpa amani haiki Handak tapangthokiba Raija mangagi mikhalda Congress na sasan pairamba Mizoramda Opposition Mizo National Front na sakti munkibaga loinana MNF ki luchingba Joram thanga hayeng Raija dugi oina anoba Mukhyamantri oina wasaklagani hayeng Raj Bhavan pangthokpa tharom amada mahakpu ahumlak suba tamgi oina Raija dugi Mukhyamantri oina wasaklagani seat nipu laiba Mizoram Vidhan Sabha gi handak pangthokiba mikhalda MNF na seat kuntaruk fangduna absolute majority oikibaga loinana mahakpu MNF legislature gi luchingba khankibani amana Chhattisgarh da Congress ki kanabu luchingba khangadagi haibadu hawjiksu lepangamdana lairi amaromda Madhya Pradesh tadi Kamal Nath pu luchingba khanbaga loinana thasigi 13 ki nungtil pung ama makhaida Raija dugi Mukhyamantri wasaklagani Amaromda TRS ki luchingba Mukhyamantri oina wasak laukraba Chandrasekhar Rauna mahaki machanupa Ram Rao bu TRS ki working president khankre Rajasthan da nauna semgadawraba Congress government ki Chief Minister Ashok Gehlot na oiragani Sachin Pilot na Deputy Chief Minister oibada yare hairi luchingba anigi marakta lairamba yanadaba adu hawjikti waroisen purakhre haina Congress Chief Rahul Gandhi na haiki Congress President Rahul Gandhi na Ashok Gehlot amasung Sachin Pilot ka punna naminaba United Colors of Rajasthan haina thaba photo thadorakre hairi Chahini Pumato Shuraba Sachin Pilot ka Rahul Gandhi na machal nupi Priyanka ga yauna pung kuntra taruk jangna wari sanaki lawmaker singna Rajasthan ge Jaipur famduna warep lawbogi mahutta Delhi dagi Ashok Gehlot na CM oiragani haiba wafam adu lauthorakhi hairi Rafael Dilbu CBI na probe tawhanaba tharakpa petition ama
Supreme Court na lawkhidre Rafael Dealgi matangda lawkhiba warep aduda chingnaningai leiti haibaga loinana masida commercial favoritism gi wafam leiti hainasu Apex Court na phongdoki Supreme Court ki judgment adubu gamena taramna oki Chief Justice of India Ranjan Gogoi na head oiba judge ahumna saba bench aduna haikibda Indian Air Force da fighter jet darkar oi haibasida yetnaningai wafam leiti haiki Rafael Deal da commercial favoritism tawkibagi kudam changdam phangde Union Law Minister Ravi Shankar Prasad na Supreme Court ki wayal adu taramna okpaga loinana haiki Congress President Rahul Gandhi na political gi kudong chaba fangnanaba miyambu lana lamjingli Rahul Gandhi na lale haijagadabani haiba wafamsu hairaki Rafael fighter jets ki deal adu leibaki interest ta tawkibani hainasu Minister Prasad na phongdoki BJP President Amit Shah na Supreme Court ki judgment adu taramna oki achumana jai oire haiki Rafael Deal gi matangda Supreme Court na pikiba judgment aduna ngasi famkiba parliament ki mifam singda maru oiba wafam oiki haidi BJP ki member singna Rahul Gandhi dagi apology demand tawki Rafael Deal gi wafam na maram oiduna Lok Sabha da charangna bathokduna mifam yaitoki Rajya Sabha da su Rafael Deal gi wafam da charangna bathoki mifam yaitoki Sanabagi Pau Anirak Suba Thangkholon Memorial Football Tournament 2018 ngasi loisankre Thangkholon Memorial Football Tournament asi Sahai Khanglai Lom amasung Thangkholon Memorial Football Tournament Committee anina sinduna Moregi Sahai Village ki playground da pangthokibani loisanbagi thoram aduda Autonomous District Council Sadar Hills ki Chairman Haukolal Hangsing Vice Chairman ADC Sadar Hills Thangjakam Misau amasung ADC Ukrugi member Jamlet Khongsaina maru oiba mithunglen oiduna pangthokibani thoram aduda special guest oina 43 Assam Rifle Moregi Commandant Colonel Samit Sutsu Sarukyaki ngasigi loisanbagi thoram aduda Jamlet Memorial Team JMT amadi ZOFC ga final match sanabada JMT na ZOFC bu goal manga amada maithiba piduna JMT na winner oikre Loisalakpada football tournament aduda makok matang takrabasingda manamatunsu yenthokre Aroiba pau mohna pizari Barak Festival loisanbagi thoronga mari lainana Justice is Truth haiba rally chatkre Rural Voluntary Services ki Silver Jubilee thorom pangthokre Loinana Anirak Suba Thangkholon Memorial Football Tournament 2018 gi winner oikre ngasigidamakta di paudam matang sida loijare miyeng tabiribasingbo amukana khurumjari